ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯡꯖꯕꯤꯅꯤ ꯅꯥꯀꯥꯗ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯋꯥꯏ ꯃꯥꯅ ꯋꯥꯔꯕ ꯃꯇꯝ, ꯊꯥꯖꯕ ꯃꯥꯅꯁꯨ ꯃꯤꯅꯝꯕꯤꯔꯕ ꯃꯤꯀꯨꯞ, ꯍꯛꯆꯥꯡ ꯃꯥꯅ ꯁꯣꯟꯊꯔꯕ ꯇꯥꯟꯖꯥ, ꯍꯧꯈ꯭ꯔꯕ ꯀꯧꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯍꯥꯞꯂꯤ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯄꯥꯡꯒꯜ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯄꯨꯅꯤꯜ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯠꯂꯣꯝꯗ ꯆꯦꯞꯄꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯏꯔꯣꯝꯗ ꯆꯦꯞ, ꯑꯃꯨꯛ ꯂꯣꯡꯅ ꯍꯤꯞ, ꯋꯥꯈꯜ ꯈꯜꯂꯤ, ꯇꯨꯝꯊꯕ ꯌꯥꯗ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯥꯒꯤ ꯃꯉꯥꯜꯕꯨ ꯑꯉꯥꯟꯕ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯄꯤꯛꯂꯕ ꯎꯆꯦꯛ ꯀꯌꯥꯅ ꯏꯁꯩ ꯁꯛꯇꯨꯅ ꯍꯧꯒꯠꯂꯨ ꯍꯥꯏꯅ ꯈꯣꯡꯗꯨꯅ ꯍꯧꯗꯣꯔꯛꯄꯒꯨꯝ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯇꯥꯏꯕꯪ ꯀꯌꯥꯕꯨ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯄ꯭ꯔꯦꯝꯆꯥꯟ ꯋꯥꯀꯤꯡ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯇꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯀꯤꯡ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯤ꯫ ꯆꯥꯎꯕꯅ ꯒꯦꯠꯇꯒꯤ ꯁꯪꯒꯣꯝꯒ ꯈꯕꯔꯒ ꯄꯨꯁꯤꯜꯂꯛꯂꯒ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯉꯪꯗꯅ ꯆꯪꯂꯛꯂꯤ꯫ ꯂꯥꯞꯅ ꯇꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ, ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯥ 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 ꯋꯥꯇꯕꯤꯅ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯆꯥꯎꯕꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯄꯗ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯋꯥꯇꯕꯤ ꯆꯥꯎꯕꯗ ꯂꯛꯅꯔꯛꯂꯤ꯫ ꯏꯆꯥꯒꯤ ꯏꯁꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ, ꯀꯅꯥꯅꯣꯃ ꯅꯤꯡꯁꯤꯡꯗꯨꯅ ꯁꯛꯂꯛꯄꯁꯨ ꯃꯥꯜꯂꯤꯗ꯫ ꯆꯥꯎꯕ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛꯇ ꯍꯣꯠꯂꯗꯨꯅ, ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯁꯛꯆꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯖꯤꯜꯂꯤ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯏꯃꯥꯗꯕꯣ? ꯌꯦꯡꯉꯣꯏ, ꯅꯅꯥꯎꯅ ꯑꯩꯈꯣꯏꯗ ꯏꯀꯥꯏꯗꯅ ꯍꯥꯏꯗꯣꯛꯍꯧꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯎꯔꯦꯗꯅ꯫ ꯑꯗꯨꯅ ꯏꯃꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅꯦ ꯏꯃꯥꯗ ꯁꯠ ꯈꯪꯍꯜꯂꯧ, ꯈꯪꯉꯕ ꯆꯥꯎꯕ? ꯂꯩꯔꯀꯥꯟꯗ ꯈꯪꯍꯜꯂꯛꯑꯒꯦ ꯏꯃꯥ꯫ ꯑꯗꯣ ꯄꯥꯕꯨꯡꯗꯨ ꯀꯨꯏꯔꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄ, ꯉꯁꯤꯗꯤ ꯆꯒꯦꯝꯄꯣꯝꯕ ꯆꯥꯁꯤꯀꯣ? ꯍꯣꯏ ꯍꯣꯏ ꯆꯥꯁꯤ꯫ ꯏꯃꯥ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯒ ꯍꯪꯒꯥꯝꯒꯗꯣ ꯂꯩꯔꯨꯔꯒꯦ꯫ ꯅꯪ ꯆꯥꯛ ꯊꯥꯡꯒꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯄꯥꯎ ꯍꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯁꯦꯝꯕ ꯍꯧꯔꯝꯃꯣꯀꯣ ꯆꯥꯎꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯥꯎꯕ, ꯑꯗꯣ ꯑꯃꯗꯣ ꯅꯪ ꯈꯔ ꯍꯧꯗꯣꯛꯂꯝꯃꯨꯀꯣ ꯆꯥꯎꯕ꯫ ꯉꯁꯤꯒꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯂꯦꯡꯈꯠꯂꯛꯈꯤꯗ꯭ꯔꯤ? ꯅꯨꯃꯤꯗꯥꯡꯒ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯏꯃꯥ ꯃꯥꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯊꯥ ꯁꯥꯕꯁꯨ ꯃꯥꯜꯂꯤ, ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯗꯧꯅꯁꯨ ꯑꯣꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯗꯤ ꯈꯪꯗ꯭ꯔꯤ꯫ ꯆꯥꯎꯕ, ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯥꯗꯕ ꯃꯆꯥꯗꯨꯗꯤ ꯀꯔꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯒꯦ? ꯍꯦ, ꯃꯁꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯆꯥꯎꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯟꯅ ꯁꯦꯝꯂꯨꯈꯤꯒꯦ꯫ ꯋꯥꯇꯕꯤ ꯂꯥꯏꯗꯨꯛ ꯀꯠꯄꯗ ꯁꯦꯠꯄ ꯑꯁꯦꯡꯕ ꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯒ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯁꯔꯨꯛ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯅꯤꯜꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤ꯫ ꯇ꯭ꯔꯦ ꯑꯃꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯣ ꯑꯊꯟꯕ ꯑꯃꯅꯤ, ꯕꯇꯔ ꯐꯖꯅ ꯇꯩꯔꯕ ꯄ꯭ꯂꯦꯠ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯤ, ꯑꯗꯨꯒ ꯈꯣꯛꯇ꯭ꯔꯤꯕ ꯌꯦꯔꯨꯝ 2 ꯑꯃꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯅꯤꯜꯒꯤ ꯔꯨꯝ ꯇꯝꯅ ꯇ꯭ꯔꯦꯗꯨ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯊꯣꯡꯖꯤꯜ ꯃꯌꯥ ꯍꯦꯛ ꯌꯧꯕꯒ, ꯕꯨꯡ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯊꯦꯡꯈ꯭ꯔꯦꯁꯦ, ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯝꯒꯦ, ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯡꯗꯣ ꯍꯥꯏꯔꯞ ꯏꯜꯂꯨꯕꯗ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯔꯝꯗꯕꯗꯒꯤ ꯈꯪꯏꯟ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯆꯤꯟꯅ ꯇꯝꯂꯒ ꯁꯣꯜꯂꯤ꯫ ꯑꯣꯍꯣ, ꯊꯣꯡꯁꯨ ꯂꯣꯟꯕ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯉꯔꯥꯡꯗꯤ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯇ꯭ꯔꯦꯗꯣ ꯐꯃꯨꯡ ꯃꯅꯥꯛꯀꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯄꯨꯅꯤꯜꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯥꯅꯅꯕ ꯍꯧꯗꯣꯛꯂꯤ꯫ ꯕꯨꯡ, ꯍꯧꯒꯠꯂꯣꯁꯦ, ꯅꯪ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯕꯨꯡ, ꯍꯧꯒꯠꯂꯣꯁꯦ꯫ ꯄꯨꯅꯤꯜ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇ, ꯑꯁ ꯇꯥ ꯆꯥꯎꯕ, ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯍꯧꯖꯤꯛꯄꯣ? 3:30 ꯇꯥꯗꯣꯔꯦ ꯕꯨꯡ꯫ ꯄꯨꯅꯤꯜꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯇꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯥꯅ ꯂꯩꯔꯛꯄꯁꯤꯡ ꯑꯗꯨ ꯊꯝꯂꯗꯨꯅ, ꯏꯃꯥꯏꯄꯦꯝꯃ, ꯀꯩꯊꯦꯜꯅꯦꯅ ꯇꯧꯔꯤꯁꯦ, ꯄꯥꯈꯣꯟ ꯍꯦꯛ ꯊꯤꯕꯗ ꯁꯤꯒꯦꯅ ꯇꯧꯏ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯗ ꯍꯪꯉꯣꯏ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ, ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ, ꯁꯤ ꯉꯥꯛꯇꯅꯤ꯫
ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯄꯨꯟ ꯑꯅꯤꯈꯛ ꯂꯩꯔꯝꯃꯦꯗꯣ ꯋꯥꯏꯀꯣ ꯆꯠꯄꯁꯤꯗꯅꯦ ꯏꯁꯥꯁꯤꯅ ꯈꯔ ꯄꯥꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯀꯌꯥꯗꯤ ꯋꯥꯔꯤꯁꯦ ꯆꯥꯎꯕ ꯏꯃꯥꯒꯤ ꯀꯞ ꯑꯝꯇ ꯄꯨꯔꯛꯑꯣꯁꯤ ꯀꯣꯐꯤꯗꯣ ꯍꯣꯏ ꯏꯃꯥ ꯍꯩꯔꯛꯑꯒꯦ ꯀꯣꯐꯤ ꯀꯞ ꯑꯃ ꯍꯩꯔꯗꯨꯅ ꯆꯥꯎꯕ ꯋꯥꯇꯕꯤꯗ ꯄꯤꯔꯤ ꯋꯥꯇꯕꯤ ꯀꯣꯐꯤꯗꯨ ꯊꯛꯅ ꯊꯛꯅ ꯆꯥꯎꯕ ꯅꯅꯥꯎꯗꯤ ꯍꯧꯒꯠꯈ꯭ꯔꯕ ꯍꯧꯒꯠꯈ꯭ꯔꯦ ꯏꯃꯥ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯆꯥꯔꯖꯥꯠꯂꯣ ꯃꯥꯕꯣ ꯉꯁꯥꯏꯗꯤ ꯑꯩꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯝꯕꯅꯤ ꯆꯥꯈ꯭ꯔꯕ ꯆꯥꯗ꯭ꯔꯤꯕ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯤꯃ ꯍꯟꯗꯛ ꯃꯔꯛ ꯕꯣꯡꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯄꯥꯛꯅ ꯆꯥꯗꯦꯃ ꯇꯦꯕꯜ ꯃꯊꯛꯇ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯉꯟꯅ ꯆꯠꯈꯠꯂꯛꯑꯦ ꯀꯣꯂꯦꯖꯀꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯕꯒꯤꯔ ꯍꯥꯏꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯄꯨ ꯕꯨꯡꯕꯨ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯕ ꯆꯥꯎꯕ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯈꯤꯕꯗꯤ ꯎꯗꯦ ꯆꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯏꯃꯥ ꯃꯇꯝ ꯋꯥꯠꯂꯤꯕꯒꯤ ꯑꯣꯏꯔꯝꯒꯤꯅꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤꯕꯁꯦ ꯏꯃꯥ ꯂꯩ ꯒꯝꯂꯥꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯔꯨꯈꯤꯒꯦ ꯅꯪ ꯕꯨꯡ ꯆꯥꯕ ꯅꯪꯅꯕ ꯆꯥꯛꯇꯨ ꯈꯔ ꯊꯨꯖꯤꯜꯂꯣꯀꯣ ꯑꯧ ꯏꯃꯥ ꯋꯥꯇꯕꯤꯗꯣ ꯄꯦꯔꯦ ꯑꯃ ꯄꯥꯏꯔꯒ ꯒꯝꯂꯥꯗ ꯊꯥꯔꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤ ꯄꯨꯅꯤꯜꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤꯗꯃꯛ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯥꯔꯥꯁꯇꯝꯅ ꯂꯥꯛꯂꯤ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯋꯥꯀꯤꯡ ꯍꯜꯂꯛꯂꯝꯂꯤ ꯇꯟꯖꯥ ꯆꯥꯅ ꯄꯣꯂꯤꯟ ꯃꯄꯥ ꯍꯜꯂꯛꯄꯗ ꯎꯕꯗꯨꯗ ꯑꯁ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯒꯦ ꯇꯧꯔꯒ ꯂꯥꯛꯄꯅ ꯍꯥꯜꯂꯦꯕ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯄꯦꯠꯄ ꯉꯥꯡꯉꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯗꯥꯎꯗꯤꯕ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯗꯥꯎꯊꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯄ꯭ꯔꯦꯝꯆꯥꯟ ꯉꯍꯥꯟ ꯃꯈꯩꯗꯤ ꯋꯥꯀꯤꯡ ꯍꯜꯂꯛꯂꯒ ꯂꯤꯚꯤꯡ ꯔꯨꯝꯗ ꯍꯦꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯂꯩꯕ ꯎꯕꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯇꯥꯒꯨꯝ ꯃꯃꯥ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯏꯅ ꯈꯕꯔ ꯄꯥꯔꯒ ꯕ꯭ꯔꯦꯛꯐꯥꯁꯀꯁꯨ ꯁꯨꯃꯥꯡꯁꯤꯗ ꯆꯥꯔꯒꯦ ꯁꯤꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯣ ꯋꯥꯇꯕꯤꯗꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯣ ꯊꯝꯂꯝꯂꯒ ꯀꯤꯆꯟꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯄ꯭ꯔꯦꯝꯆꯥꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯕꯔꯗꯨꯗ ꯌꯦꯡꯅ ꯄꯨꯅꯤꯜ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯅꯤꯡꯉ ꯇꯥꯎ ꯇꯥꯅꯤꯡꯗ꯭ꯔꯒ ꯅꯪꯒꯤ ꯃꯥꯡꯖꯕꯅꯤ 1 ꯃꯟꯊꯀꯤ ꯃꯅꯨꯡꯗ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯤꯔꯣꯟꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯇꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯑꯣꯏꯒꯗꯕꯅꯤ ꯐꯅ ꯂꯩꯇ ꯂꯥꯏꯔꯕ ꯆꯥꯛꯅꯤꯡꯕ ꯃꯆꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯕꯤ ꯃꯁꯛ ꯃꯇꯧꯗꯤ ꯑꯗꯨꯛ ꯐꯖꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯃꯣꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯖꯕ ꯉꯝꯒꯗꯕꯤ ꯑꯃꯗꯤ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯑꯩꯅ ꯊꯥꯔꯤꯕ ꯃꯇꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪ ꯅꯁꯥꯅ ꯌꯥꯒꯗꯧꯅꯤꯀꯣ ꯄꯨꯅꯤꯜ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯒ ꯀꯥꯔꯗꯣ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯄ꯭ꯔꯦꯝꯆꯥꯟ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯍꯧꯔꯤ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔꯒ ꯃꯪ ꯊꯜꯂꯦ ꯍꯥꯏꯕ ꯄꯥꯎꯔꯧꯗꯣ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯥꯒꯤ ꯈꯟꯗꯨꯅ ꯍꯥꯏꯕꯤꯔꯒ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯇꯅ ꯁꯥꯎꯖꯕꯒꯁꯨ ꯁꯥꯏꯅꯦ ꯃꯥꯏ ꯕꯕꯥ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯂꯩꯖꯔꯦ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯊꯝꯃꯝꯃꯣ ꯃꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯒꯦ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯆꯥꯛꯄꯨꯗꯤ ꯃꯣꯏ ꯕꯥꯕꯨꯡꯅ ꯏꯔꯨꯖꯕ ꯃꯩꯊꯥꯖꯔꯤꯉꯩꯗ ꯂꯣꯏꯔꯛꯂꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯇꯣ ꯕꯦꯠ ꯃꯊꯛꯇ ꯊꯥꯡꯗꯣꯛꯂꯒ ꯊꯝꯃꯝꯃꯣ ꯍꯣꯔꯦꯟ ꯍꯣꯕꯦ ꯇꯧꯗꯅꯕ ꯍꯣꯏ ꯃꯥꯏ ꯄꯥꯕꯨꯡ ꯑꯗꯣ ꯅꯆꯥꯅꯨꯄꯥꯗꯣ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕꯣ ꯍꯥꯏꯔꯝꯗꯦ ꯀꯔꯤꯕꯨ ꯍꯥꯏꯔꯝꯗꯧꯔꯤꯒꯦ ꯃꯥꯅ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯕꯥꯕꯨꯡ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯝꯕ ꯄꯥꯛ ꯂꯪꯁꯤꯜꯂꯨꯕꯅꯅꯣ ꯈꯪꯗꯦ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯁꯤꯗ ꯇꯧꯕꯤꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯌꯥꯔꯦ ꯃꯃꯥ ꯅꯪꯒꯤ ꯆꯣꯔꯣꯜꯗꯣ ꯂꯣꯟꯕ ꯑꯃꯨꯛ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯣ ꯍꯣ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯎꯕꯗ ꯑꯩꯁꯨꯅꯦ ꯏꯃꯧꯒꯗꯣ ꯂꯩꯔꯝꯂꯗꯤꯅ ꯈꯜꯂꯛꯏ ꯅꯃꯧꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯣ ꯑꯗꯨꯕꯣꯕ ꯏꯃꯧꯒꯗꯣ ꯂꯩꯖꯔꯝꯂꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯥꯏꯇꯣꯝ ꯇꯥꯔꯤꯁꯦ ꯇꯥꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯕꯥ ꯃꯃꯥ ꯅꯪ ꯍꯟꯅꯨꯊꯪꯁꯤꯗ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯑꯣꯍꯣ ꯆꯪꯖꯔꯒꯦ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯖꯍꯧꯔꯒꯦ ꯇ꯭ꯔꯦꯗꯣ ꯄꯨꯁꯤꯟꯗꯨꯅ ꯁꯥꯎꯔꯝꯒ ꯑꯃꯨꯛ ꯆꯪꯈꯤ ꯑꯇꯣꯟ ꯀꯩꯅꯣꯅꯦ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇ ꯖꯥꯠꯂꯣ ꯑꯇꯣꯟ ꯏꯆꯟꯗꯨ ꯃꯈ꯭ꯋꯥꯡꯒꯗ ꯃꯦꯜꯂꯗꯨꯅ ꯀꯔꯤꯅꯣꯃꯤ ꯅꯥ ꯁꯤꯡꯕ ꯃꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯅꯥ ꯄꯪꯕ ꯃꯤꯁꯨ ꯑꯝꯇ ꯇꯥꯗꯦ ꯂꯣꯏ ꯁꯤꯈ꯭ꯔꯕ ꯈꯪꯗꯦꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯦ
Rihanna Yar hinang maso. Mi taram moi khang de kai chabeng ngang mi dhawran. Kana khang ne maning lom daga lera made. Tare hebe khoi na phana kana gau jaraso. Ichana kana khang ni ge du de ide. Ho adu de ne ta na ba ong kauro. Ichan khonjal ga dai fe khong dem lang la duna Ichanna Aton ho aton Arai bada kauriba yaklaba magi makhonduda maning ingkholda aboke en sangmanduna leiribi irei tare. Abo chalasela samangda mi kokhiba mali. Abok tapna ne natung inaraki. Chalo aboki mangda. Irei en sang hapa polangdu pairaka tabli chali. Maboki mangduda Ichan besumgado arai ke sukladuna. Ibema lai do sida moi thiba thingu masuma bense. Rihanna Ichan noksidre ngone abokse tabli atol ngitung de inaduna laise. Kari no nang masa mi saulang ngi sida nuksibana sawa phana ba moksile eba. Moi masuma bengi matawse ubadane asawbagado karom da chen khrabana khangawdre. Nungsibai mangda dangi sawlo kuina lepa leiba ngamdraba. Aton se kaigino asuk yam nungsiri se khoini na. Chatla hai. Khoini khakta nate ko ma nungsiri se bema. Leikai sida leiriba mi amata ne aton nungsida ba leira moi khangaba. Ho doiso khoini na khara heledana leikai mayamna nungsibi ba deide. Adubu de bema khoini de dapore ni helam doine khangaba. Hai sai bane chan Dapore do kashu pataba mi dinate. Magi hababu mi koi dabagi haunabi dro to waiwani. Sida mina mabo patana ubi bai wakhag. Mayam de marak tuda akhoi gi siso yoram de haiba sikhang pandita. Naini lak bukem koirage. Aidi maning kholda abokale ngai da naina kowdu da haudri. Napi ani do amana amada yengna duna wari duda thawai lopshin kibana irein hai du taramde. Irei prap nupi ani dugi manakta changsalakduna noini kadawre habana aina ngangli satada bi noini thopori amda mulaga leiduba ani magdo khangaga chapmanana ai khongyeng jabi khongni no ichen mathabang mapaduda makoda thamladuna mhelga sei mafam rang khangda kai chongi me Rihanna asengba hawjike khukang dude imana pokpane khangjaraktribo yare jangaslai mungda Saida wari libi sanadana layerno. Ichan mangi haunabe bachendo kabok pokpogam pok tharakle. Ngasai kai kadai chaloge ha apik pinang ba. Khana wase khar he kange ba nang kau boda. Maning da boka insang malu bane ba. Adu da haudre noina kau boda. Rihanna amase khanaw kange. Ising ahing ba glass amta piktak tawbi itangi tanarobi khutuna kalaga pithause. Yeng mangam trema tawse. Hey Riya hai bi more hangoi man bia color hap tana tamki basina Rihanna mamai ka dalau thorak laduna kariya ai bu more hangoi man bi kai na ga nang di kari mali khangbra Ichan hai fe falap ka tawaduna mang tharanga chatli aduga ekoi de phajabani na amal mam talera moi da pi manang ba is kari ga mama laitane hairo ro hoja hairo ne Ramayan da yaw bi sita sang bi dang adu mali nang di Kariya, aibu sita sang mali kai naga nang. Asiharaga Rihanna bu phodogi koi tan tanarami. Rihanna so ichana phangdena ba samangduda koi chincheli. Ichan so koi tanadam tanarami. Mana phangdati yade haigi matago. As noini sidiba pura angam chaga manengo. Lawai mungna changase. Ichan sorgado thabet ka holaduna. Jangamona ai masina puise phangdu phawngne mung changakiro. Ware haba Ichan, ai wari ba phagi tawne ba nangona ngahang noksena. Kari nok ba mingi khudau shit pawanga ga. Oma simong dagi jaisu duga tabli mapana thoragli. Rihanna na kana jelaglaga umagi marum da lo laduna. Aba masina pisam ta phuse. Ai bu phodogi kunan singo do. Kariya, abo ga tumaina lana pawtab sinu ko ngaba mayang kwak man binang ba. Irei mamana bi ani dogi matawduda amada mukeng tawduna leirami. Tanja chana manisu thongalomdagi changlotami madu ubada ireina noini pama change ko ngasai de kojen chendana tanaramba nupi ani do hawjukta chablelaga gyanyam tabigo tumin leikirami hai
ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯗꯤ ꯂꯦꯞꯇꯅ ꯂꯩꯅꯔꯗꯤ ꯆꯥꯁꯥ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯝꯕ ꯌꯥꯗ꯭ꯔꯅꯦ ꯅꯣꯏꯕꯣ ꯏꯆꯟꯅ ꯕꯥ ꯑꯩꯈꯣꯏꯗꯣ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ ꯕꯥ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯕꯅꯦ ꯁꯨꯝ ꯑꯣ ꯏꯄꯥꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦꯅꯦ ꯑꯗꯨꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯗꯤ ꯑꯆꯨꯝ ꯃꯃꯥꯅꯒ ꯄꯤꯔꯤ ꯔꯤꯌꯥꯅꯥꯅ ꯇꯞꯅ ꯃꯔꯨꯝ ꯁꯣꯟꯕꯗꯨꯗ ꯏꯆꯟꯗꯣ ꯈꯨꯅꯤꯡꯒ ꯎꯠꯂꯛꯂꯤ ꯃꯅꯤꯅ ꯑꯇꯣꯟ ꯏꯄꯥꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯍꯥꯎꯕ ꯑꯝꯇ ꯀꯜꯂꯛꯎ ꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯆꯟꯅ ꯕꯥ ꯑꯩꯈꯣꯏꯒꯤ ꯕꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ꯭ꯔꯣ ꯁꯨꯃꯤꯟꯅꯩ ꯔꯤꯌꯥꯒꯤ ꯃꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯁꯤ ꯑꯣ ꯑꯗꯣ ꯕꯥ ꯑꯩꯈꯣꯏ ꯕꯥꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯑꯗꯨꯒ ꯕꯥꯗꯤ ꯅꯣꯡꯃꯇ ꯌꯨ ꯊꯛꯄ ꯎꯗꯦ ꯑꯩꯈꯣꯏꯅ ꯏꯄꯥꯗꯤ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯝ ꯌꯨꯁꯤ ꯊꯛꯂꯛꯇꯦꯗ ꯅꯣꯡꯃꯇꯁꯨ ꯊꯛꯀꯦꯅꯁꯨ ꯈꯜꯂꯨꯗꯦꯗ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯈꯣꯏꯗꯕ ꯊꯕꯛ ꯑꯝꯇꯅꯦ ꯇꯧꯕ ꯄꯥꯝꯗꯦ ꯏꯄꯥꯗꯤ ꯔꯤꯌꯥꯅꯥꯅ ꯑꯗꯨꯗꯤ ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯄꯥ ꯑꯃꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯃꯜꯂꯣꯏꯗ꯭ꯔꯅꯦ ꯍꯦ ꯔꯤꯌꯥ ꯁꯤꯗꯤ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤꯗ ꯕꯕꯥ ꯑꯗꯨꯏ ꯋꯥꯕꯨꯗꯤ ꯕꯕꯥꯗ ꯅꯠꯇꯦꯗ ꯐꯔꯤꯁꯦ ꯑꯩꯈꯣꯏ ꯑꯄꯤꯛꯄꯤꯁꯨ ꯐꯩꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯏꯔꯩ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯃꯄꯥꯗ ꯄꯤꯔꯗꯨꯅ ꯊꯥꯒꯠꯂꯒ ꯇꯤꯀꯤꯗꯤ ꯄꯤꯖꯔꯛꯀꯅꯨꯀꯣ ꯅꯣꯏꯅꯦ ꯑꯇꯥꯕ ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯅꯣꯏꯅꯤꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯗꯣ ꯑꯩ ꯏꯀꯥꯏꯖꯩꯕ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯏꯔꯦꯝꯈꯩ ꯂꯦꯝꯃꯗꯅ ꯃꯅꯤ ꯏꯁꯤꯡꯗ ꯊꯛꯄ ꯂꯣꯏꯔꯒ ꯒ꯭ꯂꯥꯁꯇꯨ ꯏꯔꯩꯗ ꯄꯤꯔꯗꯨꯅ ꯑꯇꯣꯟ ꯏꯄꯥ ꯃꯅꯤꯡꯗꯅꯦ ꯅꯪ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯕꯣꯛꯀ ꯅꯤꯡꯊꯤꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯕꯥꯕꯥ ꯎꯃꯥꯡ ꯉꯁꯥꯏ ꯃꯈꯩ ꯃꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯝꯕꯗꯣ ꯃꯅꯤꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯀꯗꯥꯏꯗꯅꯣ ꯃꯅꯤ ꯏꯃꯥ ꯃꯅꯤꯡꯒꯤ ꯈꯣꯏꯔꯥꯇꯣꯟ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯍꯦ ꯅꯆꯤꯟꯗꯨ ꯈꯞꯇꯃꯛ ꯈꯞꯂꯤꯗꯨꯕꯣ ꯃꯅꯤ ꯈꯔ ꯍꯧꯔꯞꯅ ꯈꯣꯏꯔꯥꯇꯣꯟ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯏꯃꯥ ꯑꯗꯨ ꯉꯁꯥꯏꯅ ꯏꯔꯦꯟꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯅꯦ ꯍꯦ ꯅꯪꯕꯣ ꯍꯣꯏ ꯆꯠꯂꯨꯔꯣ ꯅꯪ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗꯩ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯎ ꯑꯆꯥꯄꯣꯠꯇꯤ ꯉꯁꯥꯏꯅ ꯅꯁꯨ ꯅꯨꯄꯤꯗ ꯂꯩꯔꯒ ꯄꯤꯔꯝꯂꯕꯅꯤ ꯏꯃꯥ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯏꯆꯟ ꯔꯤꯌꯥ ꯑꯇꯣꯡꯒ ꯀꯔꯤꯅꯣ ꯑꯔꯩꯕ ꯆꯥꯃꯤꯟꯅꯔꯒ ꯍꯜꯂꯨꯀꯣ ꯅꯣꯏꯁꯨ ꯍꯣꯏ ꯕꯕꯥ ꯑꯔꯩꯈꯩ ꯆꯥꯊꯣꯛꯀꯦ ꯑꯗꯨꯒ ꯍꯜꯂꯗꯣꯏꯅꯤ ꯏꯔꯩꯅ ꯃꯄꯥꯟ ꯏꯁꯤꯡ ꯊꯛꯂꯝꯕꯩ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯏꯆꯟꯒ ꯔꯤꯌꯥꯒꯅ ꯃꯕꯣꯛꯄꯨ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯏꯆꯟꯅ ꯇꯤꯚꯤ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯇꯤꯚꯤꯗꯨ ꯊꯥꯔꯒ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯑꯕꯣ ꯁꯤꯗ ꯇꯨꯃꯤꯟ ꯐꯝꯃꯒ ꯐꯤꯜꯝ ꯌꯦꯡꯉꯝꯃꯨꯀꯣ ꯑꯩꯈꯣꯏ ꯍꯣꯝ ꯆꯥ ꯕꯣꯔꯥ ꯑꯗꯒꯤ ꯀꯤꯂꯤ ꯆꯅꯥꯒ ꯍꯧꯔꯛꯈꯤꯒꯦꯕ ꯍꯣꯏ ꯏꯆꯟꯅ ꯆꯥꯛꯈꯨꯝꯗ ꯍꯦꯛꯇ ꯄꯩꯁꯤꯜꯂꯛꯂꯤ ꯔꯤꯌꯥꯅꯥꯅ ꯏꯕꯦꯝꯃ ꯀꯅꯥ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨ ꯀꯟ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏꯅꯤ ꯅꯪ ꯀꯜꯂꯛꯄ꯭ꯔꯥ ꯀꯜꯂꯛꯆꯗꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯅꯪꯅ ꯆꯦꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯃꯥꯡꯁꯤꯗ ꯇꯨꯁꯤꯜꯂꯒ ꯅꯌꯥꯒ ꯇꯦꯛꯑꯝꯃꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯦ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯗ ꯆꯠꯂꯣꯍꯦ ꯑꯗꯨꯏ ꯋꯥꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯗꯒꯤꯅꯦ ꯑꯃ ꯀꯣꯛ ꯁꯠꯂ ꯂꯣꯏꯔꯦ ꯏꯔꯩꯅ ꯑꯁ ꯅꯣꯏꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯗꯤ ꯕꯣꯔꯥ ꯍꯧꯅꯕ ꯅꯥꯀꯨꯞꯄꯤꯁꯤ ꯑꯗꯨꯝ ꯁꯟꯖꯜꯂꯣ ꯐꯅꯤ ꯏꯆꯦꯝꯁꯤ ꯑꯗꯣ ꯐꯥꯟ ꯑꯃꯗꯤ ꯄꯤꯌꯨꯗꯅ ꯑꯩꯒꯤ ꯐꯝꯅꯕ ꯅꯥꯇꯨꯡꯗ ꯂꯩꯔꯦ ꯐꯥꯟꯗꯣ ꯀꯗꯥꯏ ꯇꯨꯡꯗꯅꯣ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯣ ꯏꯔꯩ ꯄ꯭ꯔꯞꯀ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯖꯜꯄꯥꯟ ꯃꯌꯥꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯐꯥꯟꯗꯣ ꯏꯆꯟꯗ ꯄꯤ ꯆꯦꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯄꯣꯠ ꯊꯤꯕꯅ ꯃꯔꯣꯜ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯤꯟꯒ ꯑꯣꯏꯔꯝꯃꯗꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯩꯕꯣ ꯁꯣꯔꯥꯠꯀꯤ ꯇꯟ ꯆꯥꯔꯝꯗꯧꯕ ꯁꯞꯅꯥꯗ ꯂꯤꯠꯂꯤꯗ ꯉꯍꯥꯟꯕ ꯅꯄꯥꯅ ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯅꯦꯍꯦ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯄꯣꯏꯔꯩ ꯌꯥꯝ ꯇꯟꯅ ꯑꯧ ꯇꯥꯔꯦ ꯏꯃꯥ ꯊꯣꯛꯂꯛꯑꯒꯦ ꯀꯔꯤꯃꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯇꯜꯂꯦ ꯑꯣꯏꯕ ꯈꯝꯕꯅ ꯅꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯂꯝ ꯈꯔ ꯍꯦꯜꯂ ꯃꯥꯜꯂꯦꯅꯦꯀꯣ ꯃꯃꯥ ꯍꯦꯃꯥꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯆꯠꯆꯕꯁꯤꯗ ꯃꯣꯏꯕꯥꯒꯤ ꯑꯗꯨꯝꯕ ꯂꯥꯟꯅ ꯈꯟꯕꯤꯗꯣ ꯇꯧꯕꯤꯔꯅꯨ ꯀꯩꯗꯧꯔꯒꯦ ꯈꯤꯠ ꯀꯣꯏꯕ ꯂꯥꯡꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯅꯤꯅꯦ ꯑꯩꯒꯤꯁꯤ ꯈꯪꯉꯕꯣ ꯈꯪꯗꯕ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯈꯪꯖꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯀꯗꯧꯔꯤ ꯃꯁꯤ ꯉꯥꯡꯁꯤ ꯐꯩ ꯈꯪꯅꯤ ꯑꯗꯨꯕꯨꯗꯤ ꯗꯦꯜꯂꯤꯗ ꯇꯝꯍꯟꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ MA ꯁꯦ ꯕꯥ ꯀꯩ ꯍꯥꯏꯒꯦ
Napa hai khangabo. Adai stul do puraga sida phamula. Karino da moiba. Angang la do mawa do ngangbinu da. Mama, nanging mung jang khrochalo. Ai ngai baga wari kharam da sana khige. Ai su mama ni. Ichage phapa da wari da sana ba yawi ai kaino. Khamba khon kalapna. Ai nai se kana da na mama. As ima nang jang khrochalo. Ai entrance thawbagi form lobu chatuni hore. Aduna chakdo kharanga namda thongbiyo. Punsigi macheni sagalaba manglanga oi thorakpa taibanga khetnaba haibasidi. Warangbasu yade ningamdabaso phaung ngamde. Themjinjay thamoi mabu awabadana yomlaba wakhalsina.